Lakhipur Online Putoksaba Jungi Tangkun Thangzen Mitki Khomjinba Pao Tabirasi Ahanbada Maroi Pao Lambi gi mayai gi kongot sing semjen nanaba Ecofix ki live demonstration kasarda pangthokre Ayodhya ki Ram Mandir da lai kuramba lakpa sing nakalamba lupa crore kya gi senpham amati sana lupa kya mangke bethangnare Karanya sigi manung da UPI amasung ATM sijanatuna EPF ki sel lautholoksin tawpa yaragani CBSE da 3 language policy stay tawbada Supreme Court na yakidre amasung futsal tournament ki final da UPCA Ujatholbo goal mari amada maitheba piduna CKCA chindong lekaina champion oikre Haujik mapungoi papau tabirase Lambi ki phataba mafam sing amadi lambi mayai da leiriba kongut sing matam isang changdana semjanana bagi damak Public Works Department PWD na anobo technology season ba hokre ngarangirai nimita Kasar jila gi Airong marada lambi da khwaidagi nauba Ecofix technology gi live demonstration pangthokre Dholai amadi Sonai PWD amadi Lehar Tech LLP na punna sinna pangthokiba demonstration asida atinba matamgi manungda lambi da leiba kongut sing men sinna yangan khre Tharamadu Silchar gi Kasar Road Circle gi Superintending Engineer Ajit Kumar Das na hodok pikhi makhoina anoba technology asigi matik mayai phongdokladuna technology asi sijanaduna lambi sangbatpana lambi gi khudong thiba thokpagi changan thanngani habegi thajaba thamle Yes, it is ready to use material. Jitu just अपना maximum 20 minutes और भीतर एक होल जोड़ा लगी जाए तार पिछो तार जो न है इतो बहुत दिन मान लास्टिंग करे इतो आरो इतो माने एकदम एनी वेदर होता आपने बरखुन दिलो बा যদি जो হয় कि एनी वेदर होता इतो आपने काम करिबो पारे इतो মই আমি শিলচর যেতিয়া মানে এই বরখুনৰ টাইমত আমি কৰি আছো Ayodhya gi Ram Mandir da lai khuramba lakpa singna katlamba lupa crore kya gi senpham amadi sana lupa kya mangkhipa thengnare haibigi wathok singge asengba khangdokna ba Uttar Pradesh ki Yogi Adityanath ki lengakna miyoi ahumna saba special investigation team SIT semkhre Uttar Pradesh ki Ayodhya da leiba Sri Ram Janmabhoomi Tirtha Kshetra Trust ka mari leinaba thodok asigi matangda UP ki Chief Minister Yogi Adityanath ki pautak matungina semkiba miyoi ahumgi SIT asi Lucknow ki Divisional Commissioner Bijoy Biswas Pant IAS na luchingadori loinana Lucknow Range ki IG Kiran S IPS amasung Finance ki Special Secretary Neil Ratan member oina yauri Samajwadi Party ki luchingba Akhilesh Yadav na Ram Mandir da kalakpa senpham gi lupa crore camera mangkhre haina maral sirakpa ka loinana wafam asina miyam gi pungning sinsin ki ahan bagi oina thigatpada miyam na katlamba senpham sing adugi sel thibam apam adugi CCTV camera yadaba thingnaki masigi mathakta mandir gi staff amagi yumdagi lupa lakh tara phagat ki masung staff singi masa masa gi mamala tangba kar kya sulaibe thingnare haire Sri Ram Janmabhoomi Tirtha Kshetra Trust nasu lengak ki mafamda asengba wafam thijinna ba haijaki badagi SIT asi semkibani Haujik mandir gi sel tungsiliba account sing CCTV footage sing amasung seltum thibagi thabakta yawriba miyoi singda wahang pahong chathaba hore Paugi matungina SIT na nimit 8 ni gi manungda preliminary report ama amasung nimit 15 ni gi manungda final report lengakta sinagadore panbayai Ayodhya Ram Mandir da nimit khudingi changsetta bhakta masing lising 9 tagina lakh amarom lai khuramba laki adubu masi Ram Navami Diwali amadi chahi ge khanaba kumai singda nongmada bhakta lakh 5 tagina lakh 9 phawa lakpagi record su laikre aduga mandir gi manungda thamliba donation box 35 sidagi nimit khudingi changsetta lupa lakh 9 dagina lakh 19 phawgi sel kalamba thengnari masi kumai nimitadi nongmada lupa lakh 50 dagina lupa lakh 30 phawba oi haire masigi mathakta online amasung computerized counter sing dagi phangba donation sing ase punsilabadi nongmagi collection asi ataisu wangi haire Employees Provident Fund EPF ki subscriber sing nungai ba pau ama oina
अथुबा मतमदा UPI अमसुंग Provident Fund कमरी लेनबा ATM की खुतांगदा EPF की सेनफम लौथुक लौसिन तौबगी खुदुंगसाबा फंगलगनी Organization asigi anoba digital service upgrade tobagi saruk ama oina service asi haudoglagani haina Union Labor Minister Mansukh Mandaviana phongdokre subscriber singna makhoigi PF savings ki chada humudra manga phawbagi senpham lokthokpa yaragani hairi adubu fund adugi chada 15 di thamba tagani hairi amaramda PF claim singi auto settlement ki limit chu Hana lupa lak ama oiramba adudagi lupa lak manga te hangadan kre masiga loina umang app ki kuthangda face recognition technology sijanaduna identity verification tobagi kudong sabasu audokpagi wafam palle Class 9 gi mahiroi singi tamak loan ahum tamba compulsory ohenanaba Central Board of Secondary Education CBSE ki policy adu handoknanaba interim order pibagi wafam agency amadi mahiroi singi maketagi lakpa appeal adu Supreme Court na ayaba pikhidre Sagol se numita Chief Justice Surjakant amasung B Mohan gi bench na wafam asigi matangda hearing chathakre hojiki oina interim protection pibagi wafam leite haikre Voluntary organization amana file tauba petition atugi matangda wafam asiga mari lenana court na mathangi hearing numit July gi 10 da lepnakre numit adu da mari lenaba atai petition singasu punna hearing tawgani haina pawasina haire banbayai National Education Policy NEP lisinganiga kungi makhada CBSE na lisinganiga kuntaruk kuntaret ki chahidagi Class 9 gi mahiroi singi tamak loan ahum tamba si compulsory ohen ke balaikre adubu anoba policy si chanhan bana mahiroi singda ahenba polum pigani hairaduna policy asi hojiki oina chanhan ba court ta dabi tawkhibani nakalamaramda class 10 gi oinadi board exam da ahum suba loan asigi ahenba exam lairoi internal assessment oina laigani adubu masigi mark certificate ta yawgani haire Assam State Disaster Management Authority ki lamjing makhada Rajya Sinba thungna miyamda khudaki oiba cheksilwa pinanabagi thorang oina cell broadcast system sijanaba hokre thorang asina mahusagi khudongtiba thodoksinga mari leinaba maru oiba madi akhanaba mafam sing adugi manungda leiba mobile device pumnamakta thaba ngamlagani thorang asi sijanarakpada miyamna makhoigi mobile device singda emergency alert phanglaba yai masi ayaba phanglaba leinga ki loisang sing khaktana tharakpa oigani Panbayabadi Department of Telecommunications ki makhada leiba C. na National Disaster Management Authority amadi Kendra gi Home Affairs ki matenga loina na senggot pathorang asina akhanaba mafam amagi mobile phone pumnamakta khudakta mafam aduga mari leinaba emergency alert mangjongna na thabagi khudongsa pigedawri All Jiribam Sports Association AJSN Asenduna Jiribam Higher Secondary School ki sanabungda team tara mangana saruk jaduna chathariba Satish Chandra Memorial Mini Boys Under 13 Futsal Tournament ki ngarang sanakiba final match ta CKCA Chingdung Laikaina UPCA Uchatholbo goal mari amada maithiba piduna CKCA Chingdung Laikaina champion oikre match asida Iqbal na center referee Theophil na assistant referee amasung Amazing Panmaina reserve referee obiki tournament asida CKCA Chingdung Laikai gi sanaroi Muhammad Adambu best player khanke final match asigi manamatum yenthokpagi thoromda Jiribam police station ki officer in charge Tikendra Thengujam All Jiribam Sports Association AJSA gi president S Maniton Singha ex president M Brajakanta Singha amasung Sports World Silchar gi proprietor aduga tournament asigi donor Saityabrata Raina mathang sitna chief guest president amadi guest of honor oina daista phangke Lakhipur online channel asibu yengbiri basingna pawasibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Arobita maruba pau amukhanna lambi gi mayai gi kongot sing semjananaba ecofix ki live demonstration kasarda pangthokre Ayodhya ki Ram Mandir da lai khuramba lakpa sing nakalamba lupa crore kya gi senpham amati sana lupa kya mangke bethengnare
Karane asigi manungda UPI amasung ATM sijanatuna EPF ki sel lauthok loksin tawpa yaragani. CBSE da 3 language policy state obada Supreme Court na yakidre amasung futsal tournament ki final da UPCA Uchatholbu goal mari amada maitheba piduna CKCA chindong lekaina champion oikre. Lakhipur Online YouTube channel gi pau sandok chaba ngasigi oinadi matang asidaloi jare.